ꯃꯌꯥꯝꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯈꯔ ꯕꯥꯏꯕꯜꯗꯒꯤ ꯄꯥꯊꯣꯛꯆꯒꯦ ꯂꯨꯅ ꯂꯤꯡꯕ ꯄꯥꯎ ꯄꯗꯨꯞ 10 ꯄꯗ 18 ꯅꯪꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯗ ꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯗꯕꯅꯤꯅ ꯕꯥꯏꯕꯜꯁꯤꯗ ꯇꯥꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯛꯇ ꯅꯨꯡꯁꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯖꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯌꯣꯡꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯦ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯁꯤꯅ ꯁꯦꯡꯅ ꯇꯥꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯃꯨ ꯍꯥꯏꯅ ꯕꯥꯏꯕꯜꯁꯤꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯅ ꯑꯗꯨꯝꯕ ꯊꯃꯣꯏ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯤ ꯇꯥꯏꯕꯪꯄꯥꯜ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯅꯨꯡꯁꯤꯕꯗꯤ ꯁꯥꯕ ꯃꯌꯥꯝꯅ ꯏꯁꯣꯔꯗꯤ ꯅꯤꯡꯕ ꯁꯥꯕ ꯑꯐꯕꯗꯤ ꯑꯣꯏꯅꯤꯡꯕ ꯃꯅꯨꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯝꯅꯕ ꯀꯩꯁꯥꯜꯒꯨꯝꯅ ꯌꯥꯝꯅ ꯁꯍꯤꯡ ꯆꯥꯕ ꯁꯥꯒꯤ ꯆꯥꯔꯥꯝ ꯆꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯑꯎꯕ ꯃꯤꯁꯤꯡꯁꯤ ꯆꯤꯛꯀꯗꯧꯒꯤ ꯑꯗꯒꯤ ꯃꯈꯣꯏꯕꯨ ꯉꯥꯡꯅꯒꯗꯧꯒꯤ ꯃꯈꯣꯏꯕꯨ ꯍꯨꯟꯒꯗꯧꯒꯤ ꯃꯌꯥꯝ ꯑꯃꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯁꯣꯔꯗꯤ ꯅꯤꯡꯉꯒ ꯃꯅꯨꯡꯗꯗꯤ ꯍꯦꯛꯇ ꯄꯥꯞ ꯉꯥꯛꯇ ꯑꯣꯏꯕ ꯐꯠꯇꯕ ꯉꯥꯛꯇꯅ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯗꯣꯛꯄ ꯉꯝꯃꯒꯗꯤ ꯏꯁꯣꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯦꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯗꯅ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕ ꯃꯇꯝꯗꯗꯤ ꯍꯤꯡꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯧꯔꯨꯕ ꯑꯩꯅ ꯑꯐꯕ ꯂꯝꯕꯤ ꯆꯠꯂꯒꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯏꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯑꯩꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯆꯠꯀꯗꯕ ꯃꯐꯝꯁꯦ ꯃꯩ ꯉꯥꯛꯇꯅ ꯊꯜꯂꯕ ꯃꯩꯒꯤ ꯄꯥꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤ ꯏꯁꯣꯔꯅ ꯂꯪꯗꯕꯤꯒꯅꯤ ꯆꯠꯍꯟꯕꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔ ꯅꯤꯡꯉꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯥꯟ ꯀꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯥꯟ ꯉꯥꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕ ꯊꯃꯣꯏ ꯑꯃ ꯏꯁꯣꯔꯒꯤ ꯊꯃꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯉꯝꯅꯕ ꯍꯣꯠꯅꯁꯦ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡ ꯑꯁꯦ ꯏꯪꯊꯕ ꯑꯣꯏꯕꯤꯌꯨ ꯑꯐꯕ ꯂꯝꯕꯦꯟꯗ ꯅꯨꯡꯁꯤ ꯍꯩꯕ ꯑꯣꯏꯕꯤꯌꯨ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯣꯔ ꯅꯤꯡꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯁꯣꯔ ꯅꯤꯡꯕ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯏꯁꯣꯔ ꯃꯌꯥꯝ ꯑꯃ ꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯥꯅ ꯇꯧꯔꯨꯕ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯃꯄꯨ ꯏꯕꯨꯡꯉꯣꯁꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯂꯥꯟꯅ ꯊꯥꯖꯕꯗꯣ ꯂꯥꯟꯅ ꯆꯠꯈꯤꯕ ꯂꯝꯕꯦꯜ ꯑꯗꯣ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯡꯗꯣ ꯏꯁꯣꯔꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯤ ꯀꯔꯝꯕꯅꯣ ꯑꯆꯨꯝꯕꯁꯤ ꯀꯔꯝꯕꯅꯣ ꯑꯍꯤꯡꯕꯁꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯅ ꯈꯟꯇꯣꯛꯑꯒ ꯑꯐꯕ ꯂꯝꯕꯦꯟꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕꯁꯤꯡ ꯑꯩꯈꯣꯏꯅꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯆꯥꯔꯥ ꯅꯥꯝꯗ ꯆꯥꯖꯔꯒꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯉꯝꯕ ꯏꯪꯊꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤꯅꯤ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯄꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯕꯅꯦ ꯃꯥꯅ ꯎꯁꯤꯜꯂꯣꯏꯗꯅ ꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯕꯂꯤ ꯑꯣꯏꯅ ꯃꯥꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯑꯃꯨꯛ ꯑꯁꯤꯕꯕꯨ ꯖꯣꯏꯗꯨꯅ ꯇꯧꯗꯨꯅ ꯍꯤꯡꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯔꯕꯅꯦ ꯑꯗꯨꯅ ꯑꯍꯤꯡꯕ ꯏꯁꯣꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒꯗꯤ ꯄꯨꯟꯁꯤꯗ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯑꯐꯕ ꯁꯥꯕ ꯑꯐꯕꯗꯤ ꯅꯠꯇꯕ
ꯄꯨꯛꯅꯤꯡꯗꯗꯤ ꯍꯦꯛꯇ ꯀꯩꯁꯥꯜꯒꯨꯝ ꯆꯔꯥꯝ ꯆꯗꯠꯅꯕ ꯑꯣꯏꯔ ꯑꯎ ꯃꯤ ꯆꯤꯛꯄ, ꯃꯤꯕꯨ ꯍꯨꯜꯂ ꯉꯥꯡꯕ, ꯃꯤꯕꯨ ꯆꯩꯕ, ꯃꯤꯕꯨ ꯐꯠꯇꯅꯕ ꯉꯥꯡꯕ, ꯐꯠꯇꯅꯕ ꯇꯧꯕ ꯀꯌꯥ ꯑꯃ ꯂꯩ. ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅ ꯏꯪ ꯂꯦꯝꯕ, ꯌꯥꯝꯅ ꯆꯤꯛꯅ ꯂꯦꯝꯕ ꯃꯥꯟꯕ ꯑꯗꯨꯝꯕ ꯀꯌꯥꯗꯣ ꯏꯁꯣꯔꯅꯗꯤ ꯂꯣꯏꯅ ꯎꯕꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯊꯥꯗꯣꯛꯁꯤ, ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯁꯤ, ꯍꯨꯟꯗꯣꯛꯈꯤꯁꯤ. ꯅꯤꯁꯥ ꯆꯥꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯉꯥꯎꯁꯟꯅꯒꯨꯝꯁꯤ, ꯏꯪꯅ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯏꯁꯣꯔꯒꯤ ꯈꯣꯌꯥꯈꯥꯗ ꯇꯨꯊꯖꯗꯨꯅ ꯆꯪꯖꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯣꯝ ꯃꯅꯥꯏꯗꯕ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯄꯦꯔꯥꯗꯥꯏꯁ ꯂꯝꯗꯝ ꯑꯗꯨꯗ, ꯁꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯉꯝꯒꯗꯧꯕꯅꯦ. ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯅ ꯀꯣꯟꯕꯤꯗꯅ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯆꯅꯤꯡꯕ ꯑꯗꯨꯅꯤ. ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯣ. ꯏꯁꯣꯔꯕꯨ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯣ. ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯏ, ꯃꯥꯒꯤ ꯌꯨꯝꯗ ꯍꯥꯎꯏ, ꯑꯁ ꯃꯥꯅ ꯊꯣꯡꯕꯗꯨ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏ. ꯇꯥꯕ ꯈꯛꯇꯅꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗꯦ. ꯑꯩꯈꯣꯏꯅ ꯃꯥꯒꯤꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯟꯅ ꯆꯠꯂꯒ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯨꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ. ꯑꯗꯨꯒꯨꯝꯗꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯑꯐꯕ꯭ꯔꯥ, ꯑꯆꯨꯝꯕ꯭ꯔꯥ, ꯑꯍꯤꯡꯕ꯭ꯔꯥ, ꯃꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯁꯤ ꯆꯨꯝꯕ꯭ꯔꯥ, ꯖꯤꯁꯨ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ, ꯑꯃꯨꯛꯇꯪꯗꯤ ꯈꯪꯅꯕ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯤꯡꯗꯕ ꯌꯥꯗꯦ, ꯅꯣꯏ ꯖꯤꯁꯨ ꯊꯥꯖꯗꯕ ꯌꯥꯗꯦ, ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯈꯣꯏꯗ ꯐꯣꯔꯁ ꯇꯧꯕ ꯌꯥꯗꯦ. ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯇꯦ, ꯑꯙꯤꯀꯥꯔ ꯂꯩꯇꯦ, ꯏꯁꯣꯔꯅꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯑꯗꯨ ꯊꯤꯕ ꯇꯥꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯊꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤ. ꯕꯥꯏꯕꯜꯗꯁꯨ ꯍꯥꯏ, ꯅꯈꯣꯏꯅ ꯊꯤꯔꯗꯤ ꯅꯈꯣꯏꯅ ꯐꯪꯖꯒꯅꯤ, ꯅꯈꯣꯏꯅ ꯌꯩꯖꯔꯒꯗꯤ ꯅꯈꯣꯏꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏ. ꯑꯗꯨꯅ ꯂꯣꯝ ꯃꯅꯥꯏꯗꯕ ꯁꯔꯒꯒꯤ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯑꯗꯣ ꯊꯛꯄ ꯐꯪꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯣ. ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯉꯁꯤ ꯁꯤꯅꯤ, ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯄꯣꯟꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯝ ꯃꯅꯥꯏꯗꯕ ꯄꯨꯟꯁꯤ, ꯑꯍꯤꯡꯕ ꯂꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯍꯣꯠꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯕꯥꯏꯕꯜꯒꯤ ꯊꯣꯡꯗ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯑꯩ ꯃꯌꯥꯝꯒꯤ ꯊꯣꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯨꯅꯤ. ꯇꯥꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ. ꯃꯇꯤꯛ ꯃꯉꯥꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯕꯨ ꯁꯦꯝꯕꯤꯕ, ꯋꯥꯡꯊꯣꯏ ꯁꯤꯡꯊꯣꯏꯔꯕ, ꯏꯉꯝ ꯉꯝꯕ ꯏꯍꯦꯟ ꯍꯦꯟꯕ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯑꯍꯤꯡꯕ ꯏꯁꯣꯔ ꯏꯄꯥ ꯅꯆꯥꯏꯒꯤ ꯄ꯭ꯔꯚꯨ, ꯅꯆꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯄꯥꯎ ꯑꯁꯤ ꯇꯥꯖꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯎꯠꯄꯤꯗꯨꯅ ꯄ꯭ꯔꯚꯨ, ꯅꯍꯥꯛꯀꯤ ꯑꯍꯤꯡꯕꯒꯤ ꯈꯨꯠ ꯑꯗꯨꯅ ꯊꯝꯕꯤꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯩꯔꯝꯕ, ꯆꯔꯥꯡꯅꯕ ꯀꯌా ꯂꯩꯔꯝꯕ, ꯈꯟꯐꯝ ꯈꯪꯗꯕ ꯀꯌా ꯂꯩꯔꯝꯕ, ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥꯅ ꯄ꯭ꯔꯚꯨ ꯃꯈꯣꯏꯕꯨ ꯌꯣꯝꯗꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯡꯗ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯕꯅꯤ. ꯈꯨꯗꯛ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯡꯗ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯕꯅꯤ. ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯇꯥꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯖꯔꯤꯕꯁꯤꯡꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ, ꯅꯨꯡꯁꯤ ꯊꯧꯖꯥꯜꯒꯤ ꯈꯨꯠ ꯑꯗꯨ ꯊꯝꯕꯤꯗꯨꯅ ꯄ꯭ꯔꯚꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯪꯊꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯆꯥꯏ ꯍꯥꯏꯅ ꯅꯤꯖꯕꯅꯤ. ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯆꯨꯝꯕ, ꯑꯁꯦꯡꯕ, ꯑꯍꯤꯡꯕ ꯂꯝꯕꯤꯗ ꯂꯥꯛꯆꯕ ꯉꯝꯅꯅꯕ ꯄ꯭ꯔꯚꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯌꯨ. ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯈꯨꯠ ꯑꯗꯨꯅ ꯁꯣꯛꯄꯤꯗꯨꯅ ꯄ꯭ꯔꯚꯨ ꯍꯤꯡꯕꯒꯤ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯛꯆꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯆꯥꯏ ꯍꯥꯏꯅ ꯅꯤꯖꯕꯅꯤ. ꯍꯥꯏꯖꯕ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯄꯥꯞꯇ ꯍꯦꯟꯗꯣꯛꯄꯤꯈ꯭ꯔꯕ ꯅꯖꯔꯦꯠꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯃꯤꯡ ꯁꯣꯟꯗꯅ ꯅꯤꯖꯕꯅꯤ. ꯑꯃꯦꯟ. ꯊꯦꯡꯛ ꯌꯨ.